ngasi phong ki tuan tuan ma si phong sing digi maru eba pausing lo khacharaga mayam da share tawjagi ahan bada minister amagi hang duna leidiba pham mention da bada MLA sing warawnare Joy Kumar letpa hawki minister lokthokpa ngamgani thajanadre singnaba kaya mayoknaraba tungda nangthongba berena lusingba BJP gi lengak manungda minister reshuffle tawkraba tungda minister amagi pham haujuk phawba mention dana thambada lengak paibada yawriba MLA sing penadre MLA kharana pauksi asida hai by election gi yenglaga yamna sawba reshuffle ama pangtokhi reshuffle aduda minister amagi seat hangalaga thamauki madu kanagi dama hangalaga thamlibano haiba wahang kayamarum hangnaragasu phone minister da hangba ngamnakhide adubo by election hek loibaga minister na phammasi menchilakani haibigi thajaba lainakhi by election gi phal lakthokiba tha ama pharaba phau hairiba minister gi phammasi menchindana thamli health and family welfare rigi hauraga maru eba post kayamar mathau silabas minister na paisinduna thamlibasi maram sabu wali hainasu makhatari hangduna lairibe MLA gi phamasi se minister nongthombam berena Canada pigadage haibasi haujumaki oinadi aruba wafam ama oiri masigi maru oiba maramdi office of profit ka mari leinana lainga asida yawribe MLA taragani thoi MLA amadi resign tokre gi phibam kari oirakadage haiba tambangamdri Supreme Court na UP gi case amada pikhiba wayel gi matung in office of profit ni haiba nakhai senglaba MLA natraga MP adu tha ani gi manung disqualify tawgadabani haikiba amalaki Manipur gi MLA taragani thoina parliamentary secretary oikibadu logi mayoktani haina High Court of Manipur na wayel pikhiba laikre wayel adugi matung ina Congress na Manipur gi governor da makhataba thabak lakhot pinaba memorandum ama pisinkiba laikre hairiba memorandum adu governor na Election Commission of India da refer tokre haina Congress da khangalikhiba su laikre pawosina hai tha anigi matam haibadu satliba December 19 da suragani matam asi phawbagi manungda Election Commission of India na makhoi taragani thoi disqualify torakpa yabagi oithokpa lai karigumba makhoi taragani thoi disqualify tawkhragadi mara setpa lainga ama lehenbada apanba tholakadauri masigidama yenglaga minister gi pham ama hanghanbasi MLA phananaba asauba lu amani haina mot pinari amaromda political yoeba sarangnaba phibam ama matam amade hekta tholakpa yabagi tanpham asida laingak paibada yauminariba NPP gi share oina minister oiriba deputy chief minister Y Joy Kumar amasum letpau hakip tahana minister lokthokpa yaroidauri hanadi BJP gi MLA sing NPP gi minister ani asisu mafam lokthoknaba demand tawrambani karigomba office of profit ke mari lainana MLA taragani thoi disqualify tarolagadi makha tana mara setpa lainga ama thamnabagi dama BJP na amukasu Congress party gi MLA thugaina naba honarakpa yai makhoibu party thado hannanabagi pambai ama haiba taragadi hangduna lairiba minister gi phamasi makhoida pigani haibasina oigadauri adobo BJP gi MLA singna pamlibana kumza English singani ge kungani thugi February thada pangthokodariba general election gi yenglaga BJP gi MLA singda minister masing yamhanbasini BJP gi MLA hairaga handakta by election na mai pakhiba amadi minister pikhidaba makhoi ahumsu minister oiba pamli makhoi danatana BJP oina mikhalda mai paglakpa MLA kya amasu minister gi pham pihaningi minister gi pham phangdrabadi mathangi tamda makhoi mai pakadra natraga pakloidra haibagi asawa wahang ama leiba maramna makhoi da minister gi pham piba haibasi party gi tangai phadaba thausul oihangadabani haina MLA sing aduna pauksi asida makhatari BJP gi MLA singna pamana ama oizaragasu haujimaki oina phamasi MLA amada hektama pirakani haibigi thajabadi leitri lainga asi mara sethananaba honabada office of profit ki wathok asi loishinba amasangi hanadi JP nanda imphada laklaba tungda minister gi pham menshingani haina MLA singna launarurabani haina supauksi sin makhatana phongdurogli yamnamak mayam sigi hajeji Manipur ge political sarangnaba ma yamna sauna lakpa yabigi phibam amada lairi pauksi sina phongdokpagi matungina mayam do loislakpoina topa maruiba paukhram mayam share tawjaramgi mayam loifuktaminasi marak thana Manipur gi hekna thangnana lairiba state amagi yamna sabu warning ama mayam pibigi matangna mayam share tawjage terrorist singi mayokta surgical strike satharagani CM
त्रिपुरागी तोान तोानब मफमसिंगदगी टेररिस्टसिंगना फाखिबा मिसमसिंग थादोरक्तबा तारबदी मखोइगी मयोक्ता गवर्नमेंटना सर्जिकल स्ट्राइक अमा पांथोकलगनी हाइन स्टेट असिगी चीफ मिनिस्टर बिप्लब कुमार देबना फोंदोखी चीफ मिनिस्टर देबना मखा तारदुना माकी गवर्नमेंटना टेररिस्टसिंग असिगी पाव कुमना फंगले अमसुम रेंसमगी दमकता मी फाबगी मखोइबु ngakpiroi hainasu फोंदोखी थांगजा नुमिता खवाई डिस्ट्रिक्ट की कल्याणपुर मार्टियस मेमोरियल प्रोग्राम अमदा चीफ मिनिस्टर वफम असी फोंदोखिबनी प्रोग्राम अदु कुमजा इंग 1993 कल्याणपुर टेररिस्टसिंग की एटेक सिखिबा मियोय कुनगा मरिगी मफमदा इकाई खुमनाबु उलदुना पांगथोखिबनी मोदी गवर्नमेंट पाकिस्तान सर्जिकल स्ट्राइक पांथोखिबगुम अखोगी गवर्नमेंट करंबा सर्जिकल स्ट्राइक पांथोकदगे हाइबा खंगी टेररिस्टसिंगना मखोगी कस्टडीदा लैरिबा मिसमसिंग अदु थादोरक्तबा तारबदी अखोइना मखोगी मयोक्ता यामना थुना सर्जिकल स्ट्राइक चथरगनी हाइना माकना फोंदोखी हाइनासु पाउक्सीसना मखाताना फोंदोरक्ली लोइसिलकपोइना मणिपुर गे पाउंग तंग मैम शेयर तौजरमगे कौब्रूदा लैसंग साबदा अथिंग पिरकपा लैबक थीबनी उरिपोक अपुनबलोप लमदम सिदा खुंदारिबे मैतैसिंगी ख्वाइदगी सेंगलबा लैफमसिंगी मनुंगदा कौब्रूगी लैफमलेन असिसु अमानी हाइरदुना निंगसिंगबा थोक्त्रिङै मतमदगी मैतैसिंगना कौब्रू सिंगदोलदा इबुदो कौब्रूगी सेंगलबा लैफमलेन लेपा लैतन इरा थौनीसिंग तौदुना लाक्लिबनी हाइरि वाफम असी उरिपोक सरबोन थिंगेलदा लैबा पब्लिक लाइब्रेरी द ऑफिस ओइबा उरिपोक एसीगी क्लब सिंगी अपुनबा लुप अमा ओइरिबा उरिपोक कनबा लुपकी सेक्रेटरी सिंथांग एना थादोरकपा सुरल अमाना हाइरि मागना हाइ असिगुम्बा सेंगलबा लैफमलेन असिबु मवोंग ताना सेमजिन्दुना लैसंग अमा सानबा होटनाजबसिदा कनागुम्बा लुप नत्रगा कंगलुप अमतना वरफम थोक्थे मरमदि सागदोरिबा लैसंग असिना कनागुम्बा लुप नत्रगा कंगलुप अमतेगी इंटरेस्ट सोकदबा लैति हाइरि कौब्रू सिंगदा इनौ नौनो लैसंग असी साजगे हाइबा नते हानदगी लैरकलबा लैफमलेन असी निंगथीजना सेमजरगा लैसंग असी साबगा लोइनना फिबम सुक्सिलगलिबा कौब्रू सिंगसांग असी कन्ननबा उपालोपाल क्या अमसु थागदोरिबने हाइरि पाइखटकदौरिबा थौरांगसिंग असिना कौब्रू सिंगी महौसागी खल ngaktuna थंबदा अचौबा थौदांग अमसु लौगदोरिबने मसिगिसु मथक्ता मैतै सिंगी सेंगलबा लाइरिकसिंगदा असुमना यावरि मदुदि अवांग कौब्रू असुप्पा योयमयाई खुंदा अहानबा हाइदुना मरम मदुना पाव फौना हौदबना वखलोन खेनबगी फिबम अमा लैरगसु हौख्रबा पुवारिगी लैमाइसिंग फाकतुना येंगमिनरगा फमिनदुना निंगथीजना वरि सनरगा मतुंगदा यानबा अमा सोयदना पुरकनी हाइना खाली सागदोरिबा लैसंग असी खुदकी ओइबा अमसुंग ngayaki ओइबा हेक्ता खलगा सागे हाइबदी ओइरमलोय लैसंग सागनी हाइरिबा खोंथांग असी उरिपोकनबा लुपना मरम साइ हाइरिहनसु पाउक्सीसना मखातानसु फोंदोररि दुगा हौजिकी ओइना मैम बतांग साइदु सिनजरगे दोसंग सोइसुदना मैम ngasidi अनौनो इ पाउक्सिंग अपडेट खरा पिजरके मैम ngai minarasen थैंक यू